Thayna yamna ngalingai matamni khungang amada Benu kaubi chahi 9-10 surabi nupi masa ama lairami. Benu mama mapa ani gi naitom poksabi masa nupi ni. Mama mapa ani na tangna phangjaba naitom sasabi ni haina yamna luna nushina taujai. Benu wangang sangang mikau miram atuki matik phajai. Ahal angang khaktana tina loina bahaibi nupi masa ni. Magi asiguma matau asida khullekai adugi mipum khudingmakna Benu buluna nungshina sonaram. Benu gi khwaidigi pamjabasi ahal singi manakta phamduna ahal lamal singna haiba ngangba taba bakhoidagi paukta kaya loksenba amadi thainagi oiba wari sing taba asini. Ayamba matamda Benu magi maboka adum laimine aduga wari kaya lihalli. Benu ayusa hektopaga lekagi mamanaba kharaga sanaba lakpani. Anganga oibaga Kalengi saraba nuksa maraktuda nuksagi maisaga changdaba makai migi yana khalukha phau duna amana amabu koitan hektan aduna kochen hekjeli numina chap yung lakpa duda yana khalukha phau duna dung cheli haiduna jarak pasu hek yawi angang oibana mina jarak nganglak liba singdo thoina khanjiluda makhoi sanafam thokpa khawang hek kochen cheli lekai adugi yu yamna ngawba Numit chupa yuda thaklaga leiba nupa amagi imungni. Imung adugi matai manawdo numit khudingi hekhatni. Ngasisu nupa aduna mayu ngawraga mangolgi dhari aduda makhong yan thaduna masado hairi makok non thaduna phamni. Nupi aduna imungi thabak tawna chatngang tawduna isawlangi. Ngamjadrai bai. Chakhumai mutanabu buhatnagadra. Yu ngawbugi yu selbu hungadra. Anga masa pisaga siga ho ingamdre. Nupadasi yung ngawri khumnaklami. O ngamdradi na pamda hanbikro. Aigi no magi lupa mga 10 faw piba ngamdaba nangbo nabiro. Ha? Sabikro. Ay di da seasoning ita ko ay da seasoning hay sini. Ay ni hek sikradi awa pum na magse. Loy na kok na daw bani. Adu ta na ipusi se inga sila leiba ngamani. Benu selambadagi matay manaw ani nangangnariba ado lepto na tay. Benu gi maphamda Hena wakanda khanjin kriba tasim kriba wahaisi atai kari sunate. Nupi asigi aida sizaninge aina sikraga awaba pumna makoklani haiba wahai asini. Benu na aduna leptuna laikhiba aduda asangbina. Benu kaidawrage chela silao natradi moina tanarakpada phangkhraniye. Benu magi marup sing aduga amuk chenkre. Nungdang wairamdo Benu sumang matonduda mabokna phamna Sumang aduda hauriba na pisingdo phoiba adugi manakta phamlaga yengna hairi. Abo haune mi se siraga kadaida amu chatkidoino. Benu gi mabokto masunupigi wahang aduda noklaga. Isubo adu khangningrane. Khangninge abo. Isuna bu khangningladi haidok sungaidana. Benu gi mabokto makhatari. Taibong miyoibase Hek sibaganya lairi bakta sargada chatoiba. Benu hena khangning na makhata na hangli. Abo lairi bak sarga haise yam nungai bra kamaina tawge. Yamna nungai. Lairi bakta dine hauzik miyoiba na taibang pansida wariba. Thengnariba awaba nungai taba pumna makse loina koktuna nungai na leiragadabani. Miyoiba se sibu sikraba. Awaba pumna makkokladabani. Benu angangoi bagi wakhanda karisu khandana hairi. Abo aisu sininge aduga lari bakta chatninge. Mabokto masugi wafamduda makhatari. Hai angau bisidia. Adum na haibata hoide ko. Miyoi bai khoina ne pak hekta. Lari bakta chatpa yaba nati. Nongmadi soidana siragadaba miyoi bani. Matang matamna adum soidana purakani. Matang matam chadana sikiba miyoi singdine lairibaki laina lairibakta changhande ko aduna aduguma wakhal khanba phatte ko mathangi namito Benu mahausagum mamanabi asangbi khoida sanaba hobulai asangbi mapubokto ahalaina oina phamsena duna leirakliबasi kuire akhang ahekya tanarabasu phagatba ngamda aroiba matam ngaiduna leirabani Benu na asangbi bo hawba lakpa matamduda lekagi miyoi kharasu anaba hangbala am Mangolduda asangbigi mamaga phamduna wari sarami asangbigi mamadu nungaitana khangrada ine
ꯃꯤꯔꯣꯜꯒ ꯂꯩꯖꯗ꯭ꯔꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯅꯨꯄꯤ ꯑꯃꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄ ꯍꯥꯏꯕꯁꯦ ꯐꯖꯐꯝ ꯍꯦꯛ ꯂꯩꯕ ꯅꯠꯇꯦ ꯑꯅꯥꯕ ꯃꯁꯥꯁꯤꯁꯨ ꯋꯥꯕꯅ ꯍꯦꯛ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ ꯐꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇ꯭ꯔꯕꯅꯤ ꯑꯅꯥꯕꯁꯨ ꯋꯥꯖꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯋꯥꯕ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯥꯛꯇ ꯂꯩꯖꯔꯨꯕꯅꯗꯤ ꯐꯔꯕꯅꯤꯗ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯍꯣꯏꯅꯦ ꯆꯍꯤꯗꯨꯅ ꯅꯍꯥ ꯑꯣꯏꯗꯅ ꯐꯔꯛꯈꯤꯅꯤ ꯑꯁꯥ ꯎꯔꯤ ꯍꯥꯏꯕꯁꯨ ꯅꯠꯇ꯭ꯔꯦ ꯃꯥ ꯑꯃꯁꯨ ꯄꯪꯋꯥ ꯋꯥꯖꯔꯦ ꯑꯅꯥ ꯈꯥꯡꯕꯗ ꯄꯦꯅꯨ ꯇꯞꯅ ꯑꯁꯨꯝ ꯆꯪꯂꯛꯄꯅꯤ ꯑꯁꯪꯕꯤ ꯍꯣꯏꯒꯤ ꯃꯥꯡꯒꯣꯜꯗ ꯁꯥꯟꯅꯔꯝꯃꯤꯕ ꯋꯥꯔꯤꯗꯨ ꯇꯥꯅ ꯇꯥꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯁꯤꯕꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯥꯅꯣ ꯑꯁꯪꯕꯤ ꯍꯣꯏꯒꯤ ꯄꯨꯄꯨꯁꯦ ꯅꯥꯔꯒ ꯐꯃꯨꯡꯗ ꯅꯥꯍꯦꯔꯒ ꯂꯩꯔꯛꯏꯁꯦ ꯌꯥꯝꯅ ꯀꯨꯏꯔꯦ ꯄꯨꯄꯨꯁꯦ ꯌꯥꯝ ꯋꯥꯔꯝꯃꯅꯤꯀꯣ ꯁꯤꯔꯗꯤ ꯄꯨꯄꯨꯅ ꯋꯥꯔꯤꯁꯦ ꯐꯗꯣꯏ ꯑꯣꯏꯔ ꯃꯥꯜꯂꯦ ꯄꯦꯅꯨꯅ ꯂꯥꯛꯂꯒ ꯁꯨꯃꯥꯡ ꯃꯇꯣꯟꯗꯨꯗ ꯀꯧꯁꯨ ꯀꯧꯗ ꯉꯥꯡꯁꯨ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯈꯟꯕꯒꯨꯝ ꯃꯀꯣꯛꯇꯨ ꯅꯣꯟꯊꯔꯒ ꯂꯩꯕ ꯑꯗꯨꯗ ꯑꯁꯪꯕꯤꯒꯤ ꯃꯃꯥꯅ ꯎꯔꯗꯨꯅ ꯍꯩꯃꯥ ꯏꯆꯥ ꯄꯦꯅꯨ ꯂꯥꯛꯂꯤꯕ꯭ꯔꯣ ꯀꯩꯒꯤꯅꯣ ꯆꯪꯂꯛꯀꯦꯗꯤ ꯂꯩꯇ꯭ꯔꯗꯅ ꯅꯪꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨꯕꯣ ꯂꯥꯛꯎ ꯂꯥꯛꯎ ꯄꯦꯅꯨ ꯑꯁꯪꯕꯤꯒꯤ ꯃꯃꯥꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯄ꯭ꯔꯞ ꯃꯥꯡꯒꯣꯜꯗꯨꯗ ꯀꯥꯔꯛꯂꯒ ꯅꯤꯅꯦ ꯑꯁꯪꯕꯤ ꯂꯩꯈꯤꯕ꯭ꯔꯣ ꯂꯩꯕꯅꯤ ꯃꯣꯏꯒꯤ ꯄꯨꯄꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯅꯤ ꯁꯥꯟꯅꯕ ꯍꯧꯕ ꯂꯥꯛꯏꯕ꯭ꯔꯣ ꯏꯆꯥꯕꯣ ꯍꯣꯏ ꯅꯤꯅꯦ ꯆꯪꯉꯣ ꯆꯪꯉꯣ ꯀꯧꯊꯣꯛꯎꯔꯣ ꯄꯦꯅꯨꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯅꯨꯄꯤ ꯑꯃꯅ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯋꯥꯉꯥꯡ ꯁꯉꯥꯡꯗꯒꯤ ꯃꯤꯀꯧ ꯃꯤꯔꯝꯗꯒꯤ ꯑꯁꯪꯕꯤꯒꯤ ꯃꯃꯥꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯍꯣꯏ ꯏꯅꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ ꯑꯩꯁꯨ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯅꯣꯡꯃꯇ ꯑꯉꯥꯡꯅꯤ ꯍꯥꯏꯗꯅ ꯃꯆꯤꯟ ꯃꯈꯥ ꯊꯤꯕ ꯋꯥꯍꯩꯁꯨ ꯍꯥꯏꯗꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯁꯪꯕꯤ ꯄꯦꯅꯨꯒ ꯂꯣꯏꯅꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯏꯃꯥ ꯑꯩ ꯉꯥꯏꯍꯥꯛꯇ ꯁꯥꯟꯅꯔꯨꯒꯦ ꯍꯣꯏ ꯍꯣꯏ ꯏꯟꯊꯤꯅ ꯁꯥꯟꯅꯧꯀꯣ ꯈꯠꯅꯕ ꯌꯥꯗꯦ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯊꯣꯛꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯗꯣ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯣ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ ꯄꯦꯅꯨꯁꯨ ꯃꯃꯥꯒ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯍꯤꯞꯂꯤ ꯋꯥꯈꯜꯗꯣ ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯑꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯑꯣꯟ ꯈꯜꯂꯤ ꯐꯃꯨꯡ ꯃꯊꯛꯇꯨꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯄꯦꯅꯨ ꯇꯞꯅ ꯅꯥꯀꯟꯗ ꯍꯤꯞꯂꯤꯕ ꯃꯃꯥꯗ ꯀꯧꯔꯛꯏ ꯏꯃꯥ ꯄꯦꯅꯨꯒꯤ ꯃꯃꯥꯗꯣ ꯃꯆꯥꯅꯨꯄꯤꯅ ꯑꯗꯨꯛ ꯊꯦꯡꯂꯕ ꯐꯥꯎꯗ ꯇꯨꯝꯗꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯩꯃꯥ ꯀꯩꯗꯧꯔꯦ ꯅꯪꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯤꯕ꯭ꯔꯣ ꯄꯦꯅꯨ ꯃꯃꯥꯅ ꯍꯪꯂꯤꯕ ꯑꯗꯨꯗꯤ ꯈꯨꯝꯗ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯍꯪꯂꯛꯏ ꯏꯃꯥ ꯑꯁꯪꯕꯤ ꯍꯣꯏꯒꯤ ꯄꯨꯄꯨꯗꯣ ꯌꯥꯝ ꯀꯟꯅ ꯅꯥꯏ ꯃꯤꯅ ꯍꯥꯏꯅꯕꯗ ꯁꯤꯔꯅꯤ ꯍꯥꯏꯌꯦ ꯆꯨꯝꯕ꯭ꯔꯥ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯍꯪꯗꯨꯗ ꯄꯦꯅꯨꯒꯤ ꯃꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯍꯜ ꯑꯣꯏꯔꯛꯇꯅ ꯇꯧꯔꯤꯅꯤ ꯄꯦꯅꯨ ꯍꯦꯟꯅ ꯈꯪꯅꯤꯡꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯏ ꯑꯗꯣ ꯏꯃꯥ ꯁꯤꯕꯁꯦ ꯀꯃꯥꯏꯅ ꯁꯤꯗꯣꯏꯅꯣ ꯍꯩꯃꯥ ꯑꯍꯜ ꯑꯣꯏꯔꯛꯂꯒ ꯅꯥꯔꯒ ꯁꯤꯗꯧꯅꯤꯗꯅ ꯑꯗꯣ ꯏꯃꯥ ꯅꯍꯥꯟꯋꯥꯏ ꯊꯣꯏꯅꯨ ꯍꯣꯏꯒꯤ ꯃꯧꯄꯥꯗꯣ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯏꯁꯤꯡꯗ ꯇꯥꯔꯒ ꯁꯤꯈ꯭ꯔꯤꯗꯨꯗꯤ ꯄꯦꯅꯨꯒꯤ ꯃꯃꯥꯗꯣ ꯍꯟꯗꯛꯃꯨꯛꯇꯤ ꯃꯆꯥꯅꯨꯄꯤꯕꯨ ꯆꯩꯕꯣꯏ ꯀꯩꯕꯣꯏ ꯉꯥꯡꯂꯤ ꯍꯩ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯣ ꯁꯤꯕꯗ ꯇꯧꯔꯒ ꯂꯩ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯇꯨꯝꯃꯨ ꯊꯦꯡꯉꯕꯅꯤ ꯑꯍꯤꯡꯁꯦ ꯄꯦꯅꯨꯁꯨ ꯃꯃꯥꯅ ꯆꯩꯔꯛꯄꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯃꯥ ꯃꯆꯥꯗꯨꯁꯨ ꯇꯨꯝꯊꯈ꯭ꯔꯦ ꯈꯨꯟ ꯑꯗꯨꯒꯤ ꯂꯝꯄꯥꯛ ꯑꯆꯧꯕ ꯑꯗꯨꯗ ꯑꯉꯥꯡ ꯃꯌꯥꯝꯗꯣ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯤ ꯄꯦꯅꯨꯅ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯅ ꯍꯧꯔꯤꯕ ꯑꯆꯧꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯂꯒ ꯌꯥꯝꯅ ꯑꯔꯨꯕ ꯋꯥꯈꯜ ꯑꯃ ꯈꯟꯕꯒꯨꯝ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯃ ꯄꯦꯅꯨꯅ ꯐꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯄꯦꯅꯨꯕꯨ ꯀꯧꯔꯗꯨꯅ ꯍꯪꯂꯛꯏ ꯍꯩꯃꯥ ꯄꯦꯅꯨ ꯏꯆꯥꯗꯤ ꯅꯃꯥꯟꯅꯕ ꯃꯌꯥꯝꯅ ꯁꯥꯟꯅꯔꯤꯕ ꯑꯁꯤ ꯌꯥꯎꯗꯕ ꯃꯈꯩ ꯁꯤꯗ ꯐꯝꯂꯒ ꯂꯩꯔꯗꯤ ꯀꯩꯗꯧꯔꯦ ꯅꯪꯕꯨ ꯃꯣꯏꯒ ꯈꯠꯅꯕ꯭ꯔꯣ ꯄꯦꯅꯨ ꯇꯨꯃꯤꯟꯅ ꯃꯪꯂꯒ ꯐꯝꯂꯝꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯂꯒ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯈꯠꯅꯗꯦꯗ ꯈꯨꯔꯥꯃꯆꯥ ꯁꯨꯝ ꯐꯝꯂꯝꯕꯅꯤ ꯏꯆꯥꯕꯨ ꯆꯥꯛꯀ ꯆꯥꯔꯕꯣ ꯆꯥꯔꯛꯑꯦ ꯈꯨꯔꯥꯃꯆꯥ ꯅꯨꯄꯥꯗꯨꯁꯨ ꯄꯦꯅꯨꯅ ꯐꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯣ ꯅꯪꯕꯨ ꯁꯥꯟꯅꯔꯤꯕ ꯑꯁꯤꯗꯁꯨ ꯌꯥꯎꯗꯦ ꯅꯊꯟꯇ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯝꯃꯤꯅꯣꯕ ꯄꯦꯅꯨ ꯇꯞꯅ ꯍꯪꯂꯛꯏ ꯈꯨꯔꯥꯃꯆꯥ ꯃꯤꯅ ꯁꯤꯟꯅꯔꯤꯁꯦ ꯀꯃꯥꯏꯅ ꯁꯤꯔꯤꯅꯣ ꯁꯤꯔꯕ ꯃꯇꯨꯡꯗ ꯂꯥꯏꯔꯩꯕꯥꯛꯇ ꯆꯠꯂꯤ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯥ ꯅꯨꯄꯥ ꯑꯗꯨꯁꯨ ꯀꯔꯤꯁꯨ ꯈꯟꯗ ꯄꯦꯅꯨꯅ ꯍꯪꯂꯤꯕ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯃꯛ ꯐꯥꯒꯤ ꯇꯧꯗꯨꯅ ꯄꯤꯔꯛꯏ ꯄꯦꯅꯨ ꯏꯆꯥꯕꯨ ꯁꯤꯕꯒꯤ ꯃꯇꯥꯡꯗ ꯈꯪꯅꯤꯡꯕ꯭ꯔꯅꯦ ꯁꯤꯕꯨ ꯁꯤꯔꯗꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯂꯕꯅꯤ ꯉꯁꯤ ꯈꯠꯅꯔꯤꯕ ꯆꯩꯅꯔꯤꯕ ꯅꯨꯡꯁꯤꯅꯗ꯭ꯔꯤꯕ
ꯆꯥꯗ ꯊꯛꯇꯕ ꯂꯩꯇ ꯂꯥꯏꯔꯕꯒꯤ ꯋꯥꯅꯔꯤꯕꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯀꯣꯛꯑꯦ ꯃꯤꯑꯣꯏꯕꯅ ꯋꯥꯅꯔꯤꯕ ꯑꯁꯤꯕꯨ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯅꯕ ꯐꯤꯔꯣꯜ ꯁꯦꯠꯅꯕ ꯑꯁꯤꯗ ꯑꯍꯦꯟꯕ ꯇꯥꯟꯅꯔꯛꯄꯗꯒꯤ ꯅꯠꯇ꯭ꯔꯅꯦ ꯑꯣꯏꯔꯛꯂꯤꯕ ꯃꯌꯥꯝꯁꯦ ꯁꯤꯔꯕꯗꯤ ꯑꯁꯤꯒꯤ ꯃꯌꯥꯝꯁꯤꯗꯩ ꯂꯥꯞꯅ ꯂꯩꯔꯅꯤ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯅ ꯁꯤꯔꯕꯗꯤ ꯑꯋꯥꯕ ꯀꯣꯛꯂꯦ ꯍꯥꯏꯅꯔꯤꯕꯅꯤ ꯄꯦꯅꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯊꯋꯥꯏ ꯇꯥꯅ ꯇꯥꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯪꯂꯤ ꯑꯗꯣ ꯈꯨꯔꯥꯃꯆꯥ ꯁꯤꯕꯁꯦ ꯑꯍꯜ ꯑꯣꯏꯔꯒ ꯅꯥꯔꯒ ꯁꯤꯕꯁꯤ ꯅꯠꯇ꯭ꯔꯗꯤ ꯁꯤꯕ ꯌꯥꯗ꯭ꯔꯣ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯗꯨꯝ ꯃꯈꯥ ꯇꯥꯔꯛꯏ ꯌꯥꯏ ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯋꯥꯕꯅ ꯍꯦꯟꯃꯟꯕꯗꯩ ꯈꯥꯡꯕ ꯉꯝꯗꯗꯅ ꯑꯗꯃꯥꯒ ꯇꯧꯗꯨꯅ ꯊꯋꯥꯏ ꯊꯥꯅꯔꯤ ꯍꯤꯡꯂꯤꯉꯩꯗ ꯋꯥꯔꯝꯕꯒꯨꯝꯕ ꯁꯤꯔꯕꯗꯤ ꯀꯣꯛꯂꯅꯤ ꯈꯟꯗꯨꯅ ꯃꯊꯟꯇ ꯊꯥꯡꯅ ꯊꯤꯟꯖꯤꯟꯖꯗꯨꯅ ꯏꯁꯤꯡꯗ ꯆꯣꯡꯊꯗꯨꯅ ꯑꯗꯩꯗꯤ ꯊꯧꯔꯤ ꯌꯥꯜꯂꯒ ꯑꯍꯤꯡ ꯇꯨꯝꯕꯗ ꯃꯉꯛꯅꯔꯒ ꯃꯌꯥꯝ ꯑꯃ ꯑꯉꯥꯡ ꯑꯣꯏꯅ ꯆꯍꯤ ꯅꯧꯅ ꯁꯤꯟꯅꯔꯤ ꯑꯍꯜ ꯈꯛꯅ ꯁꯤꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦꯗ ꯅꯨꯃꯤꯗꯥꯡꯗꯨ ꯐꯅ ꯊꯦꯡꯂꯦ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯦ ꯄꯦꯅꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯁꯤꯟꯕ ꯌꯥꯗꯦ ꯋꯥꯈꯜꯗꯅ ꯁꯤꯕ ꯍꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯅꯤ ꯑꯕꯣꯛꯅꯁꯨ ꯏꯃꯥꯅꯁꯨ ꯑꯗꯩ ꯑꯁꯪꯕꯤ ꯍꯣꯏꯗ ꯋꯥꯔꯤ ꯁꯥꯍꯧꯕ ꯃꯌꯥꯝꯗꯨꯅꯁꯨ ꯈꯨꯔꯥꯃꯆꯥꯅꯁꯨ ꯃꯤ ꯂꯣꯏꯅꯃꯛꯅ ꯁꯤꯔꯗꯤ ꯑꯋꯥꯕ ꯂꯣꯏꯅ ꯀꯣꯛꯂꯅꯤ ꯑꯗꯨꯝ ꯍꯥꯏ ꯑꯗꯨꯅ ꯑꯩ ꯑꯃꯨꯛꯇꯪ ꯁꯤꯔꯒ ꯀꯌꯥꯝ ꯅꯨꯡꯉꯥꯏꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯒꯦ ꯄꯦꯅꯨ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯋꯥꯈꯜꯗꯨꯗ ꯑꯁꯤꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯆꯠꯇꯣꯏꯅꯤ ꯈꯟꯈ꯭ꯔꯦ ꯍꯤꯞꯂꯝꯕꯗꯩ ꯇꯞꯅ ꯃꯃꯥ ꯇꯥꯗꯅꯕ ꯍꯧꯒꯠꯂꯛꯇꯨꯅ ꯐꯃꯨꯡꯗꯨꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯊꯧꯔꯤ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡ ꯊꯣꯡꯗꯨ ꯍꯥꯡꯂꯒ ꯊꯧꯔꯛꯏ ꯑꯗꯨꯒ ꯍꯤꯡꯈꯣꯜ ꯃꯇꯣꯟꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯗ ꯃꯊꯪ ꯌꯦꯡꯏ ꯋꯥꯡꯅ ꯐꯟꯅ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯗꯤ ꯃꯥꯅ ꯀꯥꯕ ꯉꯝꯂꯔꯣꯏ ꯈꯟꯗꯨꯅ ꯄꯤꯛꯇꯛꯅ ꯍꯧꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯎꯁꯥꯁꯤꯡꯗꯨ ꯑꯁꯨꯝ ꯌꯦꯡꯏ ꯈꯔ ꯅꯦꯝꯇꯛꯅ ꯂꯩꯔꯤꯕ ꯍꯩꯅꯧ ꯃꯁꯥ ꯑꯗꯨꯗ ꯌꯦꯡꯂꯒ ꯉꯁꯤꯒꯤ ꯃꯁꯥꯁꯤꯗ ꯑꯣꯏꯅ ꯌꯥꯜꯂꯒꯦ ꯑꯇꯩꯁꯤꯗꯤ ꯑꯩ ꯂꯥꯝꯕ ꯐꯪꯂꯔꯣꯏ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯄꯦꯅꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯧꯔꯤꯗꯨ ꯑꯃꯨꯛ ꯌꯦꯡꯏ ꯍꯩꯅꯧ ꯃꯁꯥꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯉꯥꯏꯍꯥꯛ ꯀꯔꯝꯅ ꯊꯧꯔꯤꯗꯨ ꯍꯩꯅꯧ ꯃꯁꯥꯗꯨꯗ ꯌꯥꯟꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯂꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯥꯝꯕ ꯐꯪꯕꯣꯏ ꯐꯪꯗꯕꯣꯏ ꯊꯧꯔꯤꯗꯨ ꯍꯩꯅꯧ ꯃꯁꯥ ꯑꯗꯨꯗ ꯂꯪꯈꯠꯂꯤ ꯑꯍꯥꯟꯕ ꯂꯪꯕ ꯑꯗꯨꯗꯁꯨ ꯌꯧꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯟꯖꯤꯟ ꯂꯪꯏ ꯄꯦꯅꯨ ꯃꯁꯥꯗꯨ ꯁꯣꯔ ꯃꯄꯤ ꯍꯦꯛ ꯍꯣꯟꯕ ꯃꯈꯩ ꯋꯥꯔꯤ ꯀꯣꯟꯅꯊꯪꯗ ꯊꯧꯔꯤꯗꯨ ꯎꯆꯤꯟꯅ ꯍꯩꯅꯧ ꯃꯁꯥꯗꯨꯗ ꯌꯥꯟꯈ꯭ꯔꯦ ꯄꯦꯅꯨ ꯍꯩꯅꯧ ꯃꯁꯥꯗꯨꯗ ꯊꯧꯔꯤ ꯑꯗꯨꯅ ꯂꯧꯈꯤꯕ ꯑꯗꯨꯗ ꯍꯔꯥꯎꯅ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯅꯤ ꯑꯁꯤ ꯈꯟꯅ ꯊꯧꯔꯤ ꯑꯗꯨꯅ ꯃꯉꯛꯁꯝꯗ ꯑꯃꯨꯛ ꯌꯦꯠꯁꯤꯜꯂꯤ ꯄꯦꯅꯨ ꯇꯧꯔꯤꯕ ꯐꯤꯕꯝꯗꯨ ꯑꯉꯛꯄꯅꯤ ꯑꯉꯥꯡ ꯑꯣꯏꯕꯅ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯅ ꯑꯆꯨꯝꯕꯅꯤ ꯈꯟꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡꯅꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯁꯣꯏꯗꯅ ꯑꯀꯤꯕ ꯐꯥꯎꯒꯅꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯄꯦꯅꯨ ꯍꯣꯠꯅꯕ ꯌꯥꯕ ꯉꯝꯖꯕꯤ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯗ ꯀꯥꯔꯝꯃꯤ ꯑꯗꯨꯒ ꯃꯉꯛꯁꯝꯗ ꯀꯤꯔꯤꯕ ꯊꯧꯔꯤ ꯑꯗꯨꯒ ꯀꯣꯟꯅꯅ ꯎꯁꯥ ꯑꯗꯨꯗꯒꯤ ꯆꯣꯡꯊꯔꯛꯏ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨ ꯑꯄꯤꯛꯄ ꯍꯩꯅꯧꯅꯤ ꯃꯁꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯧꯔꯤ ꯄꯦꯅꯨꯅ ꯑꯗꯨꯅ ꯆꯣꯡꯊꯔꯛꯄ ꯑꯗꯨꯗ ꯎꯁꯥꯗꯨꯒ ꯀꯩꯒ ꯄꯦꯅꯨ ꯂꯩꯃꯥꯏꯗ ꯄꯨꯇ꯭ꯔꯨꯞ ꯀꯦꯜꯂꯛꯏ ꯑꯩꯌꯣ ꯏꯃꯥ ꯁꯤꯔꯦ ꯑꯁꯤ ꯍꯥꯏꯅ ꯎꯁꯥ ꯑꯗꯨꯗꯒꯤ ꯇꯥꯔꯛꯄꯗ ꯁꯣꯛꯂꯤꯕ ꯅꯥꯔꯤꯕ ꯃꯄꯥꯁꯤꯡꯗꯨ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯅꯣꯏꯗꯨꯅ ꯈꯥꯡꯏ ꯀꯩꯅꯣ ꯁꯤꯅꯕ ꯍꯣꯠꯅꯕꯁꯤꯕꯨ ꯑꯁꯨꯛ ꯋꯥꯕ꯭ꯔꯥ ꯑꯩꯍꯥ ꯅꯥꯕꯅ ꯂꯣꯏꯔꯦꯗ ꯍꯌꯦꯡ ꯑꯃꯨꯛ ꯇꯧꯔꯒꯦ ꯑꯩ ꯑꯃꯨꯛꯁꯨ ꯍꯩꯅꯧ ꯄꯥꯝꯕꯤꯁꯤꯗ ꯀꯥꯔꯗꯤ ꯈꯣꯡꯒ ꯂꯣꯏꯅ ꯇꯦꯛꯑꯅꯤ ꯄꯦꯅꯨ ꯁꯤꯔꯒꯦ ꯍꯥꯏꯅ ꯑꯗꯨ ꯀꯟꯅ ꯍꯣꯠꯅꯖꯕ ꯑꯗꯨ ꯉꯝꯗꯗꯨꯅ ꯄꯥꯝꯕꯩ ꯂꯩꯇ ꯊꯧꯔꯤꯗꯨ ꯄꯥꯏꯔꯒ ꯃꯈꯣꯡꯗꯨꯁꯨ ꯁꯦꯛꯂꯤ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯦꯅꯨ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯑꯁꯨꯝ ꯐꯝꯃꯤ ꯑꯄꯥꯛꯄ ꯏꯁꯤꯡ ꯏꯃꯥꯏ ꯑꯗꯨꯗ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯏ ꯉꯔꯥꯡꯗꯤ ꯁꯤꯕ ꯉꯝꯍꯧꯗ꯭ꯔꯦ ꯄꯨꯈ꯭ꯔꯤꯁꯤꯗ ꯆꯣꯡꯊꯔꯒ ꯁꯤꯕꯅ ꯍꯦꯟꯅ ꯂꯥꯏꯔꯅꯤ ꯁꯤꯗꯤ ꯐꯠ ꯂꯥꯎꯅ ꯆꯣꯡꯊꯔꯒ ꯈꯛ ꯌꯥꯔꯦ ꯏꯁꯤꯡꯗ ꯑꯣꯏꯅ ꯆꯣꯡꯊꯔꯒꯦ ꯄꯦꯅꯨ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯗ ꯐꯟ ꯍꯦꯛꯇ ꯆꯣꯡꯊꯈꯤ ꯇꯥꯟꯖꯥꯗꯨꯗ ꯅꯍꯥ ꯄꯥꯈꯪ ꯃꯆꯥ ꯑꯃꯈꯛ ꯄꯨꯈ꯭ꯔꯤꯗꯨꯗ ꯏꯔꯨꯖꯕ ꯀꯨꯝꯂꯛꯄ ꯑꯗꯨꯅ ꯇꯥꯟꯖꯥ ꯆꯥꯅ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ ꯑꯉꯥꯡ ꯑꯃ ꯄꯨꯈ꯭ꯔꯤꯗ ꯇꯥꯁꯤꯟꯈꯤꯕ ꯑꯗꯨ ꯅꯨꯄꯥ ꯑꯗꯨ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯂꯦꯞꯂꯒ ꯑꯅꯛꯄꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯇꯥꯅꯅꯕ ꯀꯟꯅ ꯂꯥꯎꯔꯛꯏ ꯂꯩꯀꯥꯏ ꯀꯅꯥ ꯂꯩꯒꯦ ꯑꯉꯥꯡ ꯑꯃ ꯄꯨꯈ꯭ꯔꯤꯗ ꯇꯥꯁꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯀꯟꯅ ꯑꯃꯨꯛꯇꯪ ꯂꯥꯎꯔꯝꯂꯒ ꯅꯍꯥ ꯄꯥꯈꯪ ꯑꯗꯨꯁꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯆꯣꯡꯊꯔꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯔꯤ ꯑꯅꯛꯄꯗ ꯂꯩꯅꯔꯝꯕꯁꯤꯡꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯤ ꯅꯍꯥ ꯑꯃ ꯑꯅꯤꯁꯨ ꯏꯁꯤꯡꯗꯨꯗ ꯀꯨꯝꯊꯔꯛꯇꯨꯅ ꯄꯦꯅꯨꯕꯨ ꯊꯤꯕꯗ ꯃꯇꯦꯡ ꯄꯥꯡꯂꯤ
Ngahaki matung mayam changduna thiba aduda Benubu ising adudagi kanba ngamli. Mama mapa imungi miyoy isingda pau piduna Benubu mayumda purakli. Benu hauzik phawba masada akiba machet amata phawde hena dam siba ngamde haiduna nungaijadaba phawi. Namito Benu ngasisu siba ngamhaudabagi wakhal nungaidana phamungdagi henda karamna sigani haina khanduna le namidangdu chaksu chade. Mama mapa mabok adudi angango oibaga isingda taruba aduda masa nungaidaduna tawribani khanduna le. Benu wakhanda amuktang siba phanglabadi khanna adumaktum thakre. Ahing adu Benu masado sor phulakpagum tawri humangnasu masado punglup lupi. Makhong makhut masa pumnamak amata lengba ngamdabagum ipha phajali. Nakanda hibliba mama bu kanna kauzai adubu mama di mana kauriba adu taba kauba leite. Ngaihak adamna masado apha apuna rambadudagi khangyang yangbagum amuk phawri. Benu hiblambadagi masado khangyang yanglakpa aduda khangau hawgali. Akoibado koini yengi ka adugi akoibada karino khangdaba mami sami mayam ama paibai kariboi ubagum sutawi. Benu tawriba mataw aduda kina magina kanda hiblibi mamabu masanomduna hawdoke khanduna mamada onsinduna makhutuna mamagi makhutta pai. Angakpani Benu mamabu paiye tawriba makhuttu mamadagi thengda ahangba nungsit marakta hawdoktuna chakhibagum mamagi masado thengba sukmam ngamdre. Benu kiba sum hinjlei. Kapna mamabu soknaba hotnabasu lepte. Aduga kona thangda phamungda mamagi nakanda hiptuna leiriba hakchang adu amu uri. Benu pakhana hibliba adu kanano khanda amu yengi. Benu mamagi nakanda tumlibi adu ubaduda amuka hena masado ngakpa pakhatpana thankre. Hibliba adu Benu ga masak chap manaduna leirami. Benu khangpre khangna phamlambadagi matunglomda khangan hali. Aduga phaklangdu napsilaga mama amadi mamagi nakanda leiribi maga sakmanabi aduda khonjel thokna kaptuna masado kina tasinduna yengi. Tanja aduda isisina tumlambi mamado tapna yawale. Aduga mamitusu tapna panglaktuna magi nakanda tumlibi masanupibu masaduda paiduna yengi. Masanupido nahan makhaiga manadaba karigumba ama phawbagum tawi Benugi mamado pakhatpana Benubu masanomduna hawdui. Aduba Benudi taba kauba lekhidri masado patrak tari. Benu phamung matriduda phaklangda napsilaga phamna mamabu kauduna kapi. Ima ai sida lei ima nangai bu udrabo. Asi haiduna Benu mamagi manakta sangsilai. Benugi mamadi somda Benugi thawai aduna kauriba adu tade masanupigi hakchangdu konduna kaplaga imungi miyoy sing tanabu kauri. Oh makhoi baba ima Benu si kanino matawkre amukta lakpiyo. Benugi mamado Benubu tiana konsinduna imagi bema nangbo imana kauriba si tabro hagolo tabro imagi bema nangbo imana kauriba si khombo. Imungi miyoy sing duka aduda jansinare aduga kapalau bahawnare. Benu mapagi manakta amuk sangsin maboki manakta amuk sangsin tawduna mabu ubinaba mana ngangliba adu tabinaba kanna kaptuna kauri. Adubu kananasu mabu ubikidre mana ngang batabikidre. Imungi miyoy sing amadi nekai miyam changduna Benugi aroiba mathaw mangam pangthoknaba semsari. Mama adudi angawbigum machanupibu kauduna kapli. Magi marup sing sulaktuna Benubu kauduna kapli. Benu pumnamak loina uri. Adubu makari su tawba ngamdre masu mayamdo yenglaga khonjel thokna amagi manakta amuk sangsin tawduna kapli. Nahaki matang Benugi hakchangbu potloiba hawgadabagi matang aduda himu sepa nupa amakhak laktuna Benuda hairi. Hai nupi maza hauziti nang taibang pal asida leiba yararo aduna asi leibakta chatlasi. Benu kapna himu sepa nupa aduda hangli. Kadaidano asi leibak haibabo. Himu sepa nupa aduna makha muktari. Asi leibak haibadi asiba mayamgi leifamda. Benu hauzita wakhal lakli masire haibasi. Aibu aigi imagi manakta amukta pubiyo ko. Ay chatpa ngamot. Makoy miyamse ay nakaupa ngamba amukta tahan biyo. Ay fa amukta uhan biyo. Himu sepa nupa aduna makhatari. Adugi matam hele.
ꯅꯪꯒꯤ ꯄꯨꯟꯁꯤ ꯆꯤꯡꯖꯦꯟꯗꯤ ꯑꯗꯨꯒꯤ ꯃꯇꯤꯛ ꯁꯥꯡꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯅꯪꯅ ꯊꯦꯡꯈꯥꯡ ꯀꯌꯥꯔꯛ ꯅꯁꯥꯅ ꯊꯟꯇ ꯁꯤꯅꯅꯕ ꯍꯣꯠꯅꯖꯕ ꯑꯗꯨꯅꯅꯤ ꯉꯁꯤ ꯅꯪꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯑꯩꯗꯤ ꯅꯪꯕु ꯂꯧꯕ ꯂꯥꯛꯄ ꯑꯁꯤ ꯈꯛꯇꯅꯤ ꯄꯦꯅꯨ ꯃꯃꯥ ꯃꯄꯥ ꯃꯕꯣꯛ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯗ ꯇꯥꯔꯤ ꯂꯩꯍꯧꯔꯤꯕ ꯃꯥꯒꯤꯗꯃꯛ ꯀꯞꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯍꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯄꯦꯅꯨ ꯐꯤꯃꯨ ꯁꯦꯠꯄ ꯅꯨꯄꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯤ ꯉꯥꯏꯍꯥꯛ ꯆꯠꯂꯕ ꯃꯇꯨꯡ ꯄꯦꯅꯨ ꯃꯥꯒꯤ ꯃꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯃꯐꯝ ꯑꯃꯗ ꯌꯧꯔꯤ ꯃꯐꯝꯗꯨ ꯎ ꯋꯥ ꯅꯥꯄꯤ ꯁꯤꯡꯕꯤ ꯃꯅꯥ ꯃꯁꯤꯡ ꯑꯃꯠꯇ ꯍꯧꯗꯦ ꯄꯨꯡꯍꯥꯡ ꯍꯥꯡꯏ ꯏꯅꯦꯝ ꯅꯦꯝꯅ ꯂꯩꯆꯤꯜꯁꯤꯡꯅ ꯂꯁꯤꯡ ꯃꯈꯣꯜꯒꯨꯝꯅ ꯉꯧꯔꯣꯛ ꯉꯧꯅ ꯃꯇꯨꯝ ꯃꯇꯨꯝꯁꯨ ꯃꯀꯣꯛ ꯃꯄꯥ ꯑꯗꯨꯋꯥꯏꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤ ꯄꯦꯅꯨ ꯑꯀꯣꯏꯕꯗꯨ ꯑꯉꯛꯄ ꯁꯛꯇꯝꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯂꯥꯛꯏ ꯈꯔ ꯆꯠꯂꯕ ꯃꯇꯨꯡ ꯑꯀꯤꯕ ꯐꯪꯅ ꯆꯥꯎꯔꯕ ꯄꯥꯛꯂꯕ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯄꯥꯟ ꯌꯧꯔꯛꯂꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯐꯤꯃꯨ ꯁꯦꯠꯄ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯄꯦꯅꯨ ꯐꯤꯃꯨ ꯁꯦꯠꯄ ꯅꯨꯄꯥ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯕ ꯑꯗꯨꯗ ꯏꯪꯉꯛꯅ ꯑꯀꯣꯏꯕꯗ ꯀꯨꯌꯦꯡ ꯌꯦꯡꯉꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯐꯤꯃꯨ ꯁꯦꯠꯄ ꯅꯨꯄꯥ ꯑꯃ ꯑꯃꯨꯛ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯏꯄꯥꯛ ꯑꯗꯨꯗ ꯃꯥꯅ ꯂꯩꯔꯤꯕ ꯑꯗꯨ ꯇꯝꯅ ꯍꯤ ꯑꯃ ꯍꯣꯟꯗꯨꯅ ꯂꯥꯛꯏ ꯑꯗꯨꯒ ꯍꯤ ꯑꯗꯨꯗ ꯇꯣꯡꯂꯛꯎ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨꯅ ꯏꯪꯒꯤꯠ ꯇꯧꯔꯤ ꯄꯦꯅꯨꯁꯨ ꯍꯤ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯏꯄꯥꯛ ꯑꯗꯨ ꯑꯃꯨꯛ ꯂꯥꯟꯊꯣꯔꯛꯂꯤ ꯏꯄꯥꯛ ꯑꯗꯨ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯒ ꯇꯣꯔꯕꯥꯟ ꯑꯗꯨ ꯌꯧꯕꯒꯗꯤ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯆꯩꯅꯥ ꯈꯥꯡꯕꯒꯤ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯃꯌꯥꯝ ꯑꯃ ꯇꯥꯔꯛꯏ ꯄꯦꯅꯨ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯄꯥꯈꯠꯅ ꯍꯤ ꯍꯣꯜꯂꯤꯕ ꯐꯤꯃꯨ ꯁꯦꯠꯄ ꯅꯨꯄꯥ ꯑꯗꯨꯗ ꯍꯪꯂꯤ ꯀꯀꯥ ꯀꯔꯤꯅꯣ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯁꯤꯕꯣ ꯐꯤꯃꯨ ꯁꯦꯠꯄ ꯍꯤ ꯍꯣꯟꯕ ꯅꯨꯄꯥ ꯑꯗꯨ ꯄꯦꯅꯨꯅ ꯍꯪꯂꯤꯕ ꯑꯗꯨ ꯈꯨꯝꯗ ꯇꯣꯔꯕꯥꯟ ꯌꯧꯔꯛꯄ ꯑꯗꯨꯗ ꯀꯨꯝꯂꯣ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨꯅ ꯏꯪꯒꯤꯠ ꯑꯃꯨꯛ ꯇꯧꯔꯛꯏ ꯄꯦꯅꯨ ꯀꯤꯅ ꯀꯤꯅ ꯍꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ ꯄꯦꯅꯨꯅ ꯍꯦꯛ ꯀꯨꯝꯈꯤꯕꯒꯤ ꯐꯤꯃꯨ ꯁꯦꯠꯄ ꯍꯤ ꯍꯣꯟꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯥꯒꯤ ꯍꯤ ꯑꯗꯨ ꯍꯣꯟꯗꯨꯅ ꯄꯦꯅꯨꯗ ꯍꯟꯅ ꯑꯃꯨꯛ ꯐꯥꯎꯕ ꯌꯦꯡꯂꯝꯗ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯄꯦꯅꯨ ꯇꯞꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯐꯤꯃꯨ ꯁꯦꯠꯄ ꯅꯨꯄꯥ ꯑꯃꯒ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯅꯨꯄꯥ ꯑꯗꯨꯅ ꯂꯝꯖꯤꯡꯕꯤꯗꯨꯅ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯄꯨꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯆꯥꯎꯔꯕ ꯁꯅꯥꯒꯤ ꯐꯝꯕꯥꯜ ꯑꯃꯗ ꯑꯍꯜ ꯑꯣꯏꯔꯕ ꯃꯤ ꯋꯥꯡ ꯆꯥꯎꯕ ꯃꯁꯝ ꯃꯀꯣꯏ ꯑꯅꯤꯃꯛ ꯄꯣꯛꯅ ꯄꯨꯡꯉꯧ ꯉꯧꯔꯕ ꯃꯁꯝ ꯃꯀꯣꯏ ꯁꯥꯡꯅ ꯈꯥꯛꯄ ꯃꯈꯨꯠꯇ ꯆꯩꯁꯨꯑꯣꯏ ꯀꯔꯤꯑꯣꯏ ꯇꯧꯕ ꯑꯃꯁꯨ ꯄꯥꯏꯕ ꯑꯍꯜ ꯑꯃ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯅꯥꯀꯟ ꯅꯥꯀꯟꯗ ꯐꯝꯐꯝ ꯄꯔꯦꯡ ꯊꯥꯗꯨꯅ ꯐꯤꯖꯣꯜ ꯑꯉꯧꯕ ꯉꯥꯛꯇ ꯁꯦꯠꯄ ꯅꯨꯄꯥ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯁꯨ ꯐꯝꯂꯝꯃꯤ ꯃꯐꯝꯗꯨ ꯏꯍꯥꯡ ꯍꯥꯡꯏ ꯐꯝꯐꯝꯁꯤꯡ ꯑꯗꯨ ꯈꯛꯅꯤ ꯊꯥꯔꯤꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯨ ꯐꯥꯎ ꯐꯥꯎꯗꯨꯅ ꯂꯩꯆꯤꯜꯁꯤꯡ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯄꯥꯏꯔꯤ ꯄꯦꯅꯨꯕꯨ ꯐꯤꯃꯨ ꯁꯦꯠꯄ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯂꯦꯞꯍꯜꯂꯤ ꯑꯗꯨꯒ ꯐꯤꯃꯨ ꯁꯦꯠꯄ ꯅꯨꯄꯥ ꯑꯗꯨꯁꯨ ꯄꯦꯅꯨꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯤ ꯃꯌꯥꯏ ꯇꯥꯡꯕꯜꯗ ꯐꯝꯂꯤꯕ ꯑꯍꯜ ꯑꯗꯨꯅ ꯄꯦꯅꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯁꯤꯅ ꯉꯁꯤ ꯁꯤꯔꯛꯄ꯭ꯔꯥ ꯐꯤꯃꯨ ꯁꯦꯠꯄ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯃꯥꯅꯤ ꯑꯁꯤ ꯂꯥꯏꯗꯨ ꯄꯦꯅꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯈꯥ ꯇꯥꯔꯛꯏ ꯏ ꯃꯁꯤꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯂꯣꯏꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦꯅ ꯑꯗꯨꯅ ꯃꯥꯗꯤ ꯂꯥꯏꯔꯩꯕꯥꯛꯇ ꯂꯩꯕ ꯌꯥꯔꯣꯏ ꯆꯠꯂꯣ ꯅꯣꯔꯣꯛꯇ ꯄꯨꯗꯨꯅ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯀꯥꯏꯍꯟꯕꯒꯤ ꯆꯩꯔꯥꯛ ꯄꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯤ ꯂꯥꯏꯗꯨ ꯁꯥꯎꯅ ꯄꯦꯅꯨꯕꯨ ꯅꯣꯔꯣꯛꯇ ꯄꯨꯅꯕ ꯌꯥꯊꯪ ꯇꯧꯔꯤ ꯄꯦꯅꯨꯗꯤ ꯃꯌꯥꯝ ꯑꯗꯨꯅ ꯍꯥꯏꯅꯔꯤꯕꯁꯤꯡ ꯑꯗꯨ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩ ꯐꯤꯃꯨ ꯁꯦꯠꯄ ꯅꯨꯄꯥ ꯑꯗꯨꯅ ꯄꯦꯅꯨꯕꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ ꯃꯐꯝ ꯑꯗꯨꯗ ꯑꯣꯏꯔꯤꯕ ꯑꯗꯨ ꯅꯥꯀꯟ ꯅꯥꯀꯟꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯆꯩꯅꯥ ꯈꯥꯡꯕꯒꯤ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯅ ꯅꯤꯜꯂꯤ ꯇꯞꯅ ꯇꯞꯅ ꯄꯦꯅꯨ ꯐꯤꯃꯨ ꯁꯦꯠꯄ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯤꯅ ꯑꯁꯨꯝ ꯏꯜꯂꯛꯄꯅ ꯎꯔꯦ ꯑꯀꯤꯕ ꯐꯪꯂꯕ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕ ꯆꯥꯎꯔꯕ ꯃꯤꯑꯣꯏ ꯀꯔꯤꯑꯣꯏ ꯇꯧꯕ ꯃꯌꯥꯝꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯀꯌꯥꯕꯨ ꯂꯥꯛꯅꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣ ꯄꯦꯅꯨ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯅꯥꯀꯣꯡ ꯃꯦꯟꯁꯤꯟꯗꯨꯅ ꯃꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯟꯗꯨꯅ ꯀꯟꯅ ꯂꯥꯎꯔꯒ ꯐꯝꯊꯔꯛꯏ ꯄꯦꯅꯨꯅ ꯑꯗꯨꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯃꯥꯒꯤ ꯅꯥꯀꯟꯗ ꯇꯨꯝꯂꯤꯕꯤ ꯃꯃꯥꯗꯣ ꯄꯥꯈꯠꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯏ ꯏꯕꯦꯝꯃ ꯄꯦꯅꯨ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯄꯦꯅꯨ ꯃꯃꯥꯅ ꯍꯧꯗꯣꯔꯛꯄ ꯑꯗꯨꯗ ꯃꯤꯀꯞ ꯊꯣꯔꯛꯏ ꯃꯥꯅ ꯃꯤꯀꯞ ꯊꯣꯔꯛꯄ ꯑꯗꯨꯗ ꯃꯃꯥꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯑꯗꯨꯗ ꯄꯦꯅꯨ ꯃꯃꯥꯕꯨ ꯀꯣꯟꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯄꯤ ꯏꯃꯥ ꯑꯩ ꯁꯤꯕ ꯀꯤꯌꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯁꯤꯒꯦ ꯈꯜꯂꯔꯣꯏꯌꯦ ꯂꯥꯟꯅ ꯊꯥꯖꯅꯕ ꯅꯠꯇ꯭ꯔꯒ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯍꯥꯏꯅꯔꯛꯄ ꯆꯤꯟꯍꯥꯏ ꯑꯣꯏꯅ ꯂꯩꯔꯛꯄ ꯋꯥꯐꯝ ꯀꯌꯥꯅ ꯄꯤꯛꯂꯤꯕ ꯅꯧꯔꯤꯕ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯅ ꯈꯟꯕ ꯉꯝꯗ꯭ꯔꯤꯕ ꯑꯉꯥꯡ ꯀꯌꯥꯒꯤ ꯄꯨꯟꯁꯤ
ꯂꯥꯟꯅ ꯆꯠꯈꯤꯅꯕ ꯃꯆꯥꯛ ꯀꯌꯥ ꯑꯣꯏꯔꯤ ꯃꯔꯣꯜ ꯊꯣꯛꯂꯒ ꯋꯥꯈꯜ ꯈꯟꯕ ꯉꯝꯂꯒ ꯃꯆꯤꯟ ꯊꯤꯕ ꯑꯣꯏꯗꯕ ꯉꯥꯡꯕ ꯍꯩꯔꯒ ꯄꯣꯛꯂꯛꯄ ꯑꯉꯥꯡ ꯀꯅꯥꯁꯨ ꯌꯥꯎꯗꯦ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯍꯥꯏꯅꯔꯤꯕ ꯉꯥꯡꯅꯔꯤꯕ ꯀꯌా ꯑꯗꯨꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯑꯉꯥꯡ ꯑꯃꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯍꯩꯅꯕꯤ ꯄꯨꯝꯅꯃꯛ ꯑꯣꯏꯔꯛꯄꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯌꯥꯏꯃ ꯑꯣꯏꯅ ꯄꯣꯛꯂꯨꯕ ꯑꯉꯥꯡꯗꯨꯗ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯑꯗꯨ ꯀꯞꯆꯕ ꯅꯤꯡꯉꯥꯏ ꯇꯧꯖꯕ ꯑꯗꯨꯗ ꯌꯥꯏꯃ ꯑꯣꯏꯕꯒꯤ ꯃꯆꯤꯡ ꯀꯜꯂꯤꯅꯤ ꯍꯦꯛ ꯍꯥꯏꯕꯤꯕ ꯋꯥꯍꯩ ꯑꯁꯤꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯋꯥꯈꯜꯗꯒꯤ ꯌꯥꯏꯃ ꯍꯥꯏꯕꯁꯤ ꯃꯆꯤꯡ ꯐꯠꯅꯗꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯃꯁꯤꯗꯒꯤ ꯃꯆꯤꯡ ꯐꯠꯇꯕ ꯇꯝꯈꯤꯕꯁꯨ ꯀꯣꯡꯒꯥꯏꯅꯤ